खुरुमजरी इमेज पौदम मियंग टाबिर बक्वाई पुरमकु अहान बमक्तदा कैट्रिमे मोनिंद्र तराम ओक्सरी ngасigi maroiba pau Manipurda corona virus influenza naba mioi thenadri cheksin thorang lokatli ekar chamani funipan lomda tharamba popli pambi yathatkre amasung NCC day gi thoram pangthokre Hauzik ngasigi mapungweba pau amuk lobirasi Manipurda corona virus influenza na nare haina tingnaba mioi amata thenadri loinana laina asi changlak tanaba lokotpam thokpa thabak lokatli haina additional director public health laisang them RK Singhan phongdorokni ngasi paugi mifam amadal LRK na hai health ministry gi pautak matungina laina asi thenanaba thabak sing lokatpa haure Manipur gi more mau maram na chingba state asida changlapa mioi sing screening tauba tanatana Imphal International Airport tasu special screening tauba haure lamdam asigi major hospital ani rims amadi janims ta laina asina nabasing laing naba special ward hangdok le loinana ambulance van ahumsu corona virus influenza laina ga mari lena emergency gi thabak lakpada chanaba thamle hauzik phawbada lamdam asida laina asi naba mi amata thenadri miyamna mipai bidana basu additional director na appeal tawak le Bagi laina sigi incubation period si 14 days na 14 days lanthu kadi masi san si khara wa adugo paisa per side ke the world health organization 2 times of the bagi incubation period haidi mid kunga ipani se masi tawana se sunathok tana bai wa aduna nami kunipan sta lakta kadi masi na ro yen ko long na aduna koi Manipur da anyone coming from bagi sike hari ba lanusi se lakta kadi bai fever surveillance niti gitu kan aduga koi center da thani ma showroom waraba de lok kuba adigi lok lai hong to ra gadi lamse la tar gadi unless and there still proof koi re na lo suspected ne na to ga eko remus na to jani harana NAB SP W Basu SP Tenopal Bikramjit amadi DC Tenopal M Rajkumar gi Makhada NAB NCB Forest Department 3rd IRB Battalion Imphal West Imphal East Thawal District Police Home Guard Tenopal District Police amadi Revenue Department team na Tenopal District ki Tolen Singsang da aina yadu mong da tharamba Kani Pami Singh yanthakre Kani Pami Singh adu lam ekar chamani phuni palom da tharambani ngasigi drive adu da ASP Ops Thawal S Sachidananda ASP NAB Saklemba RK ASP NAB TH Brinda ASP Tenopal Sangboy amadi Deputy CO 3rd IRB Wangkhom basu saruyaki Lengakta ultimatum pisinduna ngarang phawbada makogi demand pibinaba thakrabasu lengana tumina lekthok khibadagi ngasidagi phegokta matam kaktaba khongjang changsin bahukre Federation of Government College Teachers Association phegokta Manipur lengakta 7 UCC pay 2018 chana hanaba demand tawrutan ngasi DM College of Science sit in protest pangthokre sit in protest adu da saru yakiba phegokta gi secretary Dr N Somendron hai 7 UCC pay regulation 2018 demand tawduna lakpa chahi amarom sure Manipur lenga ki makedagi written assurance ahum aduga verbal assurance pibikre in principle da cabinet na approval piba ngasiga thana nimit yankhaini sure madu ngasi phawbada lenga asina final approval pibi dabana ngasidagi sit in protest asi hobani atopa lenga ki college oja sing gi oina hokkiba January 13 da 7 UCC pay implement tawkre aduga atopa yumthang nariba state sing Assam Arunachal Pradesh yauna Tripura Meghalaya gisu oja sing strike tawdana 7 UCC pay pikre masida ekoina yamna nungai tribasi Manipur gi oinadi khongjang changsin riba makai demand pidaba asini
मरम अदुना हंदक्ति भरवेल एश्योरेंस पीबा याररोई अखोन तालिब डिमांड 7 UGC पे रेगुलेशन 2018 असी अथुब मतमदा कैबिनेट ने अप्रूव तौगदबनी करिगुंबा लेंगाकना हाइब डिमांड असी अप्रूव तौदब तारगदी अखोई मखाताना सिट इन प्रोटेस्ट असी असुम चथखिगनी महान मखाताना हाई सिट इन प्रोटेस्ट असी ngsin ihan hanbo ina changsin bani hayengna imphal college da changsin aduga manipur college MB college da mathang manau naina chathakani masi phawda lengakna thoksadrabadi relay hunger strike na chingmasu chatharakani haiki in principle the cabinet approval piba se koi masiga thana 50 days sure adu phawba da government na koi gi pose final approval se piwi de gi koi gi masigi dagi horaga seni protest se hojabani adu koi na yam nungai tabasi atopa government employees singi di 11 July da koi gi 7 UC 7 PS implement tawre adu ga atopa india level station aduga imthang na leiba set yauna assam arunachal pradesh tripura meghalaya mogisu jasing strike tawduna agitation tawduna koi 7 UC pe se pikre Ministry of Housing and Urban Affairs Government of India की स्वच्छ सर्वेक्षण 2020 की मखादा तरुतनानब टाउन अमा ओइना पांडमदा तरामरी सुबह फाइनेंस कमीशन अवार्ड जनरल बेसिक ग्रांट सेकंड इंस्टॉलमेंट 2017-18 की सेंटंग दगी कक्सिंग म्युनिसिपल काउंसिल की मखादा वार्ड की वार्ड डेवलपमेंट कमिटी सिंह सिंधुना लेफ्टना चथरकपा म्युनिसिपल सॉलिड वेस्ट मैनेजमेंट की मतंगदा अवेयरनेस प्रोग्राम पांगथोक पगलोइना सोर्स सेग्रीगेशन की फट्टा हौदी थमनबा ट्विन बिन सिंह यंटोकपगी थोरम ngasisu मखाताना वार्ड नंबर 3 दा पांगथोकरे कक्सिंग वाइरी वार्ड नंबर 3 कम्युनिटी हॉल कक्सिंग सलाम लेकाय दा पांगथोककेबा ट्विन बिन यंटोकपा थोरम अदुदा कक्सिंग म्युनिसिपल काउंसिल की वाइस चेयरपर्सन KSS झलजीत कक्सिंग म्युनिसिपल काउंसिल की वार्ड नंबर 3 की काउंसिलर निंगथौजम मेमी अमसुंग अतै काउंसिलर सिंह कक्सिंग म्युनिसिपल काउंसिल की एग्जीक्यूटिव ऑफिसर तुंगलुट खमिनथांग अमदी अतै स्टाफ सिंह सरुक याखी थरमदुदा कक्सिंग म्युनिसिपल काउंसिल की एग्जीक्यूटिव इंजीनियर नौरेम रामचंद्र अमदी असिस्टेंट इंजीनियर सलाम जुगेश्वरना रिसोर्स पर्सन सिंह ओइना वा ngangludun hai कक्सिंग asi taru tananba lamdam ama oibagi mana kaya fanglakre makha tanasu henna taru tananba lamdam ama ohennaba honabada कक्सिंग da leriba miyam gi achauba mateng mathau tai miyam na phatta haudi mafam chana aikoina pijeriba achotpa amasung akangba haina khaidoktuna leiriba dustbin asida hap pibagi hainabi thambiba piklib angang singdasu tambiba mathau tai haiki थोरम की सरुक अमा ओइना म्युनिसिपल सॉलिड वेस्ट मैनेजमेंट की थागी फी चांग नाइना मतम चाना पीबा वार्ड नंबर 3 की मनुंगदा लेबा मियोय सिंगी मनुंगदा मियोय कुन लॉटरी तौदुना खनगत लगा मना पीदुना पुंग थगत पगी थोरम मसु पांगथोकी क्वाइरंबल कैथेल मनुंगी लंबी की मताइदा पोफम फमलिबी स्ट्रीट बैंडर सिंगबु था सिगी तरा तरुक्तगी अककनब मतम पीदना फंबा यारोय हाइना सरकारना ऑर्डर थोकखिब अदु यानिंगदे अखोइबु कैथेल फंबा याहनबियु हाइब डिमांड तौदुन ngasi स्ट्रीट बैंडर नुपी कयाना इरांग होबग लोइना खोंजंग संगसिन क्रे खोंजंग संगसिन बनपी सिंग अदु पुलिस ना तान खाइना बहोनबदा नकल अनि मरक्ता चाउन उमकनब थोकरे हैरी पुलिस ने इरांग लाक्सिन बहोनबदा स्मोक बॉम्ब लंगसिन की मदुदा खोंजंग संगसिन बयाउना कैथेल मनुंग द पोत चै लेब लापी कया वान थरपतगी पुलिस ना लकोटुन हॉस्पिटल दा लेकन नखी पुलिस ने स्मोक बॉम्ब लंगसिनबदा दुकान मनुदा तासिनबा यावबदगी पोलम कया अमांगता थोकी अदुबु खोंजंग संगसिनलिबसिंगना मची दा खोंजंग संगसिनदुना रेली चतुना खोलाव कया लावकी हैरी खोंजंग अदुगी मतंगदा रोड साइड स्ट्रीट बैंडर वेलफेयर एसोसिएशन की सेक्रेटरी KH लेंबी सनाना फोंदोखिबदा लंबी की मताइदा नोमगी चरा तांदुना इमुंग मनुंग पुनब होनरिबा स्ट्रीट बैंडर सिंगबु थासिगी तरा तरुक्तगी अककनब मतम अमत पीदना फंबा यारोय हाइबा ऑर्डर थोलकपदगी फंबा यहनबिनब कयारक हना चीफ मिनिस्टर माउथ मिनिस्टर IMC की चेयरपर्सन सिंह बसिंग वकलबसु सॉल्यूशन अमत पुरक्तना स्ट्रीट बैंडर मुथतनब होनदुना लेरे कैबिनेट मिफमना पुथोकनी हारबसु पुथोकपिद्रे IMC की मैकेदगिसु हायर लेवल दगी तोरकपनी एखोन गंबनती हाइदुना लेरकप निमित तरामंगानी सुरे ममांगदा हाई कोर्ट न पीबा राय इकायकुमना बिद्रे एखोइ पुफम फंबा याहनरिबा फावबा खोंजंग कया संगसिन खिगनी हाइकी मचा चनु कक्सिंग प्रेसिडेंट ओइन थौपुरिबी डॉक्टर नोमाइटेम प्रमोदिनी देवीदा राइटर्स एसोसिएशन कक्सिंग सर्टिफिकेट ऑफ ऑनर 2018 पिरकपदा
मचा चनु कक्सिन हराव तैम फोंदोकली हाइना लुप असगी सेक्रेटरी की चेरोल अमन फोंदोरली Directorate of Information and Public Relations Sindana Nimit Marin Tamenglong District Chatkadaba Internal Conducted Press Tour ngasi DIPR Office Complex tagi IPR Commissioner M Joinalam Thakre DIPR ki official amasung media person yawba mioi taramangana sabat team adu Tamenglong District ki Bangwaizang Borak amasung Zeliat yauna atai mafum kaya da chatkani team masi thasi kunthra mathoi da halakani ngasi lamthaba ki thorma duda IPR ki director H Balkrishna Joint Director IPRW Bhajatombi DIPR ki officer amadi staff sing su saruk yaki press tour adu lamtha dringegi mangoina na Manipur diary amadi wall calendar su paumi gi team adu da yentokki ngarang January ki tang 19 ka Kaksing town area da PLA gi cadre kharana sel khaibaga mari lena mahilosang singda chathok chasin tawre haiba akak naba pau ma phangbadagi Kaksing commando unit ki osina luchingba commando team na SP Kaksing supervision makhada Kaksing higher secondary school manakta achat awoksing check tawkhre haiba frisking aduda chinaba mi ma phaduna detain tawraga mafum adumakada spot verification chatabada mahak masana Hyderabad gi matungina mahaki maming Lorembam Abung Sana Elias Koingang Kawi Paknung Dagini Mark in Lisingni Taratagi self style measure Risikanta Elias Ranbir gi Makada PLA gi active member on the Tabak Tawi Haiba Kumbangamle Abung Sana Pavagi Kudakta Lokat action da Mahaki associate on the Tabak Tauba Faknung Makal Lekai Dagi Laren Lapam Police Fare Poli Dagi 9mm gi Kapa Yariba Maru Kontra Mapansu Fungamle Parva Mui Ani Amadi Nomai Maru Sing Makataba and you ever Tabak Lokonaba Kaksing Police Senakre Hairi More Dagi High School Living Certificate Examination 2019-2020 da Saruk Yagadaba Mairu Singi Damakta All Community Development Organization More Akodomna 2019 gi December Tadagi Hogdok Kiba Limit Nipumangani Oba free coaching class Nasilosin Cray Coaching class Loishin Bagi Thorm Aduda Autonomous District Council Sandel gi member Lamboy Gangte 43 Assam Rifles ki town commander Major Rajiv Amadi All Community Development Organization Moregi President Thangjam Budhanam Maru Iba Musing Oidana Pangtokki Manipur da Pakaliba Achoba Tabak Sing Manung da Prime Minister Package ki Makada Pakaliba PMGSY gi Lambi Semliba Tabak Sing Pan India government athadok labasu Manipur government PB Rehana All Manipur Contractor Forum gi convener TS Somarendra na Fongdor Kray Manipur Press Club da Pangtokki Pawgi Mipam da Mahana Hai Manipur ki PMGSY gi fund marang kain lektabana haukiba chahi English ni tarama pangi October dagi contractor sin ningthina chang naina bill phangdabagi awaba mayok naduna lakli India government ki Ministry of Rural Development na matam chana fund pirbasu Manipuri paliba government asina thadapham thokpa adu thadaktaba si yamna laibak thibani masina maram oiduna Manipur da leiba contractor kaya da awaba ohenbata natana thabak khudingmak matam chana loisinba ngamdabagi phibam amada lakle Maramasina Manipur government na PMGSY ki thabak singi fund phajinduna thambiganu athuba matamda contractor singi fund sing thadok piduna Manipur ki sakot thorang apanba pibidana hona biu haina Manipur lengak amadi mari leniba department singi pokling sing ke Haujik su chatnariba koki revolutionary army KRA gi kadar ama lockup manuda serambadagi Koi sound naraba miyam na Kangpokpi police station thomjin lakuna amang ata thon krai police na su irang adu laksan naba hona bada nomai round kaya kapthok krai press na phangba pawgi matung ina Kangpokpi police station ge lockup ta siram laba nupa Kangpokpi ward number 32 dagi thamboi lobum sei kunthranithoi apokpa saijang lobum kawi mak thasi kunmanga da kunthranithoi nipan suba Assam Rifles kangbu amana phar matung Kangpokpi police ta sinaramani ngasi ayuk angan bada Thamboi Lobum police station gi lockup ta sire haiba paw phangbadagi khoi saunar miyam na kudak ta Imphal Dimapur lami thingbai kongjang sangsim ki nupi angang yauna yamlaba miyam na Kangpokpi police station da thomjil lak pagaloina na police station asida nungna chingba thajil lakuna amangata thon batanatana computer na chingba kharasu thugai ki irang chauthorapatagi police na irang adu laksina bhona bada nomai round
kaya blank fire tauki hauzik phaubi oina thamboi lobum matau karamna seram bano haiba khangba ngamdri Kangpokpi police station amadi Kangpokpi bazar da hauzik miyamna lambi da tayar mai thaduna achat auksing thingli pamdaba thodok thoktanabagi damak ahenba police personnel sing samsin kre New Delhi gi Karyapya Parade Pangthokpa NCC rally da Prime Minister Narendra Modi saruk yakre Tormadu Field Marshal KM Karyappa gi mapok numit January 9 pangthokpani Tormadu da Defense Minister Rajnath Singh amasung Chief of Defense Staff General Bipin Rawat su saruk yaki Directorate Tarataret ki NCC cadet singna piba salute oklab matunda Prime Minister Modi na NCC gi wing ahumgi cadet singna utpa culturally thorum kaya miyeng taki Army Pipe Band Sainik School Kapurthala Band amadi Sainik School Gora Khal Band su March Pass adu saruk yaki March Pass adu da meriba ki contingent kaya su yauki Bangladesh Bhutan Kyrgyzstan, Maldives, Nepal, Russia, Singapore, Sri Lanka, amasung Vietnam su saruk yaki. Meritorious NCC cadet singda Prime Minister Modi na award yanthokki. Mana haiki NCC asi thaksi khasi phadana inba amadi laipa ki damakta kathokpa miyoi singni. Mamangi sarkar bu sedaraduna Prime Minister Modi na haiki bada makoina terrorism bu laksin bangam kide. India da proxy war sathai haiduna Yumlo Nariba Lepak Pusu Hundunangi Lepak is Sakot Torang Damak NCC Kusumana Tamina Basu Pondoki Jharkhand Chief Minister Hemant Soren Mahaki Cabinet Minister Taret Haptundun Sakto Kray Ranchigi Raj Bhavan da Pangthokpa Torom da Governor Draupadi Murmuna Anuba Minister Singh Adubu Wasak Lahonki Jharkhand Mukti Morcha JMM gi Minister Manga Adu Congress Tagi Anini Hauki Bachahi December Kumapanda Pangtokiba State Assembly Mikalda BJP government Maithiba Piramduna JMM Congress RJD coalition government Sem Kibani Hauki Hemant Soren Luchingba government Council of Minister Taramathoi Leire Raghubar Das na Luchingba government Sub Minister Taramathoi Leiduna Chahi Mangam Pung Phana Langakhi Ministry Chauktokpagi Thabak Asi January 13 da Tawgani Tormani West Singbum District Villager Taret Hatibay Thongdok Tagi Yakthok Lakibani Hairi Sanabagi Pau Tenopal District ki Manung Chanalaiba Laibi Khunda Rilram Marine Sports Association RMSA na Sinba Taratarulak Suba Rilram Area Sports Meet 2020 ngasi Autonomous District Council Chandel gi Chairman D Ringo Lamkang Hongdokre Sports Meet Hongdokpagi Thorum Gamari Lena Laibi Village da Nongna Sem Kiba Playground Amasu ADC Chandel gi Chairman D Ringo Lamkangna Maikum Hangdokke Ngasidagi Hongdokkiba Sports Meet aduda men and women football men and women volleyball amadi Sepak Takraw Masana Singh Sanagani Loinana Sports Meet aduda Rilram area Manung Chanalaiba Kun Nipan gi Sanaroi team Taranithoi Saru Yari Thorum Gamari Lena Nat Kyoba Jagoi Sesu Utki Moregi Sahi Village da Thasigi Tang Taramanga di Pangthok Tuna Lakpa Tangkulun Memorial Football Tournament 2020 ngasi losin kray Tournament adu ngasi losin bab nimitta di Korungthang MLA 42 Tenopal SC S Tongpau Mate Vice Chairman ADC Sandel M Ratan Kumar President Ampha Pauksai BP STC na maru oiba mioi sing oiki ngasi losin bagi match da KFA amadi GFC team anina sanaki ngasi gi thorum aduda moregi tuan ba civil society organization leader sing village sip sing amadi miyoi kayana saru yaki hauzik aroibada maroiba pau amuk hana pizari Manipur da coronavirus influenza na naba miyoi thenadri section thorang lapatli ekar chamani punipan lom da tharamba popi pambi yanthatre amasung NCC degi thoram pangthokre ngasi gidamak tadi image pawdam pijaba matang asi losinjari miyam amukan